Imphal May 21 Masagi Chahi Taruk Khaktangai Livin Pik Livin Macha Amagi Ekaikhumnaba Manghanbiba Thogdoka Mari Lenana Ngasi Ayuk Police na Phagat Khiba Miyoi Ama Special Judge Pokso Imphal East ki Court na Judicial Custody da Remand Tawkhre Court na jail da thajin khrawa Miyoi adugi maming Manoj Kumar Thakur Kawi Chahi Nifu Gatare Bihar dagi Lakshman Thakur gi machan pani Hojikna Imphal gi Khongnang ani karakki Punjab and Sindh Bank Manakta Laiba Asan Bayum Amada Laibani Hairi Victim Nipi Macha Asigi Apokpa Mapana Ngarang Imphal West District Police ki Women Police Station da report Tawrakibagi Matung inna Mahaki Machanupi asi Tha Asigi Taraga Nipan gi Nimit yung bapung Ama Makhairom Tarakpada Miyoi Asina Mahaki Asan Bayum gi Kada Pusilaga Nipi Oibigi Ekaikhumnaba Manghanbikibani Hairi Report asigi matung inna Women Police Station asina FIR number 235/2019 registered tawduna case lokhatki case asi Protection of Children from Sexual Offense POCSO Act 2012 ki makhada register tawbani loinana police ki maikai dagi case asiga mari leinana senariba miyoi asi phananaba honarapadagi ngasi ayuk phagatpa ngamkhibani hairi Thogdok asida victim oiribi nipi macha asi Regional Institute of Medical Science RIMS ki Department of Forensic Medicine da medical examination tawkhibaga loinana thogdok asigi matang da Child Welfare Community da su POCSO Act ki section 6 ki makhada report ama tawkhre loinana victim ki family da piba yaba counseling singsu pire hairi loinana faraba miyoi asi ngasi court asida judicial custody remand prayer tawduna puthorkhibaga loin court na ayaba piduna judicial custody remand tawkhibani mayam pausi somayam da khanghan ningbagi sigi crime gi matang si tawjabane haidi sum atopa khabar da tawraga sigi YouTube ki platform da sum pukhatchapane hai tar mayam da hena khangbagi chang da hengatnaba haidi aware oiga section nabagi damangta tawbane da paabda khara soiba khotba khara yawrabsu ngapigani mathangdagi adum fajana tawnaba honajarakke